Kakching District की Society कुन मापन की Fishery की Subsidy Thadokpagi Athingba Thamlambadu Ngasidagi Handokle HAINA Kakching District SEKMAIJIN KHUNOU की SEKMAIJIN GPLMPCS Limited की HANNAGI President KONTHOUJAM MANIHAR PHONGDORAKLI Manipur Press Club tapang tukliba pawgi mifama madawa famasi phongdoklatuna mahakta makhatana hai National Cooperative Development Cooperation NCDC na Imphal West, Imphal East, Bishnupur amadi Kakching District ki manungda Kakching District ki oina society kunga mapan gi subsidy singda athingba leikibadu district asigi DCO amadi district asigi front line gi cheliba singna mapum oiba lofam thokpa thabak sing tawdabada ki thokan mani masigi matangda Registrar of Cooperative Societies RCS na matam chana thabak asli yengshilakpa amadi mapum oina society ki ahal kharan achoba thodang lobirapdagi yanama purakhibani Kakching District ki leiriba society kunga mapan asi MSCB da affiliation tawbaga loina siya thamba thabak oina tawdaba sing thabak tawhanba haibasida yanabadagi district asigi subsidy thadokpagi athingba du Ngasidagi Handokle HAINA phongdok Danaba magi kada ekoi condition abai kimba kada subsidy ki thingno le proportion adu ekoi Ngasidagi ekoi jare duga RCS asu madu ekoi koki submit tawjarame ekoi handoi ba condition di Kakching District ki oina leiriba society kunga mapan asi Manipur State Cooperative Bank MACB Limited ta affiliation tawba aduga share thamba loina na district asida haiba Culture Fishery ki thabak tawdaba society sing thabak tawhanba haiba asi yanaba magi makhata leibetaki subsidy thingunu leiba adumba koi sentham ado funding ado koi asidagi thadokpa yare athi ba leitre